IDP singna mayumda hanjindriba fawba census pangthokpa yari house number yaudana karamna yumkok thibagi thabak sathagadoribano IDP singna yumda hanjindriba fawba yumkok thibagi thabak sathabi yaroi lenga asina namduna yumkok thibagi thabak satharak tarabadi IDP singna support tawdaba yauna akanba khongjang kya sangshilakpada madura thulakpa apapatagi daita kudimak lenga na pugadabani haina sajiwa relief camp sangjapam lawduna lairiba ikaudagi Khoirom Damien Fundurakli Manipur Langan September Tadigi Mikok Tigani Hana Torang Tori Basiga Mari Lena Sajiwa Relief came the lady by IDPs in a campaign for Just and Fear Delimitation Gitami Singapore Famina Duna Pang to give a canana Bamifamda IDP Damiana Wapamasi Fundu Kibani Magna Makata na Fundu Kibida Manipura How Kibasai English Singaniga Kungo Humdagi Me Humdagi Haunangasi Papa Koki Militant Singna Satarakpa Lala Sinamaram Oiduna Miyoi kya mayuma kay tumna mayna thadokibadagi laifam laitaduna tuwan relief camp sing sangjupam lawduna wana khanglingi serasida yumkok thibagi thabak sathabauragani haina lenga asina thorangli bisi khudagdagi handokpyo IDP sing masa gi yumda hanjananaba matung yumkok thibagi thabak sathabiyu IDP sing relief camp da lairingai karama mawongda yumamasum house number yaudana yumkok thigadoribano haibisi laiba asigi lusingna khangpam thui Karigumba, Lenga Ashinanga Matagum IDP relief came the lady Mikok TV Tabuk Tarakutara, Manipuri Tuan Mapam Kya the lady IDP support of the Bagaloina, Akan Makongjan Kasang Shlakwada, Madura Tolakpa Apapati Texac Pumalenga Sinapuga Banhadi, Mipam Maduga Madiladena, ZFD convener Zitendra Ningombam Nahakivada, Lamda Mashida. Naru on the Sanglaki illegal immigrants in the Taliba Panam Pangna Pohana with the Lamda Mashida yellowing a digila mineraglava, yellow mishinda, Awaba Kapiri, Asigum Awaba Kias, Equina Kayam, Queen Kanga, the Gihabis Miam, Mikap Tokmatamoidi, illegal immigrants in the Lamashid Laktuna Makoyueba Tongan, separate administration Talakwan Marmoiraga, Sahi Ani Makai of Hava ITP Singna, relief came the sons from Loudon Wana Kangli, Loin Lenga Ashina, yellow Miam Yekna Oidi. Mapam the Tiembagi police topiu, Lona Yadraba Mon Landara Clipakuki Kulai Pivising Pardon Serak Pidri Carino, Lenga Ashina September Tadi Hogani and the Torang Toriba, Yumkok TV Gitava Shida, housing IDP Shin the Ladyba, Mapamashida, Garam house number loud on the Yumkok Tiga the Ribano Habishi, Lenga Ashina Manipuri Miamda, Makeshin the Kangalwaki. Sip Minister Giziribam Khongchat Tribal Miam Corporation Pidanaba, ITA Shin warning Toukhre. Tribal Miam House Mayu Nariba Maru issue sing highway IDP yauna political right amasum land settlement gimatang no one thok leiba progress ama leitriba phaw minister Yumnam Khemchand gi jiri khongchat asida tribal Miam na makalamatagi cooperation pidanaba indigenous tribal advocacy committee ITAC Fezor and Jiribal District ki Maikedi Department of Information and Publicity na Thadorak Zero Laman Haidi Fezol Amasum Jiribam District Ladiba Tribal Singi Mahut Silaga Organization National Minister ki Jiribam Khongchat asigi Marum da Miam Lana Lamzing na Bohonai Highway ki PN na Bawapam kya Fungdok Laduna Fezol District Amasum Jiribam the Ladiba Tribal Community Singi Waina Matam Supagi Santi Purana Balen Settlement Amasum Political Rights Singadu Mapung Pana Panganduna Makugi Pangpam Tokpa Hak Singadu Panganaba Honabagi Mahutta Kangluki Irang Sating Panglaba Tribal IDP Singi compensation natragana resettlement asina limit oibiyaroi core issue kyam lady maramaduna government gi authority gi maikedi gi matam supigi oina santi puranaba Fezol district amasum Jiribam gi tribal area singda 6 schedule gi provisions singi makada political settlement awgadabani Barak Turel gi paring da laidiba checkpoint singamadi apan mapiriba jaga singa silak thoktuna tribal mia free movement lehan gadabani loinana Fezol district amasum Assam gi marakta makoi gi punsi mahinga mari leina depend tawriba lambi asita makalamatik ayat papiro dabani political amasum economy measures sing lokat pakaktana tana Jiribam da laidiba tribal ITP singi mapung pha resettlement amasum compensation package sing pi gadabani Loop asigi maikidigi matam supagi oina waroisin puranabagi damakta negotiations athanaba masum constructive oiba dialogue sing sathaba lei hairaduna hairibi solutions sing asigi matang one thok leiba progress ama leitriba fawba tribal community singna sep minister na Jiribam da khongchat pangthokani haina tawriba sida makalamatagi cooperation piroidabani hairi Panmaya Sep Minister ki Jiribam Khongchat asida koki amadi Meetei-kuki singa unaduna santi laknaba thorang sing paketnaba CM saribani
Chief Minister gi schedule visit manungsana lengang pokpi OP the visit tawgani hairibis amuhana khanthanaba warning tawrakli. Hayeng April Marida Chief Minister Yumnam Khemchand gi Ziribam schedule visit ta mari lainana lengang pokpi police outpost the visit tawgani hairibasi amuhana khanthanaba masum misunderstanding thokdana joint tribal student union gi mekedi warning torakli union asigi information and publicity thadoraki ba sirolabana hairibana hauji lengang pokpi outpost lairibasi Tamenglong district ki Toukhre subdivision gi manung chanba Tadbung village area dani hairiba police outpost asi OPS Ziribam district ki territorial jurisdiction gi wangmadani Tamenglong district ki jurisdiction manungda lengang pokpi haina kaubu khulama tariti lengang pokpi police outpost asi Ziribam digi Tamenglong da khongdok khiba si hairiba jaga si Ziribam district ta annex tawna bo hona thawrangni thawong asina administration miyam hena thajana da ba ma pongani hauji Ziribam district amasum Tamenglong district ani ki marakta leiriba boundary ki sayena ba amasum tension si yenglaga chief minister na lengang pokpi outpost da khongchat mangthokadabani hairibasi kari sunatabada tension wangkhanaba amasum pamdaba thaudok sing thoktana ba muhana khanthanaba appeal tawri Joint Tribal Student Association Sigi Maikedi Hana Digi Hona Tadbung Village Authority Ki Maikedi Minister na Lengang Pokpi Police Outpost the Khongchat Pangthokani Hairibisi Amuhana Khanthanaba Lengang Pokpi Police Outpost asi Tamenglong District ki jurisdiction digi Ziribam District ki jurisdiction da Khongdok Khinaba Masum Tadbung natragana Phaitol Lady Tamenglong Police Outpost the Oina Khongchat Pangthoknaba suggest tawribasi de mapung phana sokali loinana government ki Maikedi gi lady ba phiba masigi matangda misunderstanding thoktanaba masum schedule gi matung ni minister gi tour program asi mai paknaba appeal tawri heri security force na lal hawgi kemani Bangkar ahum thuaikhri yamlaba khulai fogakhri security force na lamdam asida santi thamnaba pekhalakpa thawrangi manungsana haukiba pung kunga mari asigi manungna tongan ba mafamda lal hawgi kemani Bangkar ahum thuaikhri yamlaba explosive yauna khulai kya fogakhri heri Police ki pauna hairibana combined force na leptana satharakpa operation ki manungsana Sursampur police station ki manungsanba dampi range ta leba kokila lawsing ki kema mathwaikhi hairiba kema dudagi modified AK-47 rifle ama magazine ka kona ba 9mm ki pistol ani 12 bore ki rifle ani amasum single barrel yauna atai khulai kya fakhri hagalaba khulai sing adu ki manungda improvised weapon mari tuan ba caliber singi maru marfuga mathoi explosive material kg ama bulletproof jacket ani amasum walkie talkie set ani yauri atopa mara Bishnupur police station ki manung sanba opokpi khono mamang laikai area dan satakipu operation amadana .32 gi pistol ama magazine ama single barrel gun ama amasum high explosive grenade ama recover toki Imphal East ki Sogolmang police station ki manung sanna Satang Hill range satakiba anti insurgency drive security force na tuan ba bunker um thwaikri hairiba bunker sing sikoki la lup sing na sijinaba bunker oigani hari adumapu operation sing adu kanagoma mi yemata phaba punbidi yaukidi phagalaba khulai sing adu gi matangna mathauta ba ain goeba proceeding chathanaba mari leinaba police station sing sinakri operation si bapung oina sensitive oiba sing amasum tampaki jaga sing da santi thamnaba thawrangi manungsana urkhula amasum kamjong district ki jaga sing da koki amasum tangkhulani ki marakta ungkhatnaba lairibasiga mari leina jaga sing adudagi law and order maintain tawbaga mari leina ahenba security force ki personnel sing deploy tawba masum area domination ki thabak leptana sathari yairi nupi gi sit khakpa lok sabha gi sit masing hengat hananaba thausil parliament ki special session April 13 ki numit humni sumna pangthoklagani April 13 ki hauraga numit humni sumna parliament ki special session pangthoktuna marueba constitutional amendment bill sing pass tawgadori marueba pass tawgadori ba bill sing gi manungda lok sabha gi sit masing sawanga ni fugu humdoi digi sani panga 13 ta hengat handuna women's reservation bill mapung pana satna hanbagi wapum jari report amagi matung ina Parliament ki house animak April 13 amati 19 mifam pangthoknaba thaurang tawri April anida Saine diazon tawgadaba parliament ki mifamasi akhanaba bill khara pass tawba yanaba abzon tawgadabani lainga na handak ki mifamasi da nari bandan adiniyam 2023 pass tawduna nupi gi reservation mapung phana satna hananaba thaurang tawri lainga na lokhalak diba thaurang asibu mekei kyari gi yaning da phongdok narakli lok sabha
Opposition leader oina leiriba Malik Arjun Kharge na hai political gi khudong chaba launa ba lenga na tawning ba tawduna leiri Congress ki lusingba Jairam Ramesh na sumikhal gi matam nakshilakba da lenga na khudong chaba launa ba honabi gi thawang si yaning da phungdoki magna hai April kunga mapanda tuan state amadi union territory singi assembly election loiraba matungda all party gi meeting ama kauduna khanane na ba mathoktai lenga nang hak laitana phirep hongtok hongjin tawbaga loinana Census amasum delimitation gi matang na lokholakpa thorang su akan mon yaning da phungdoki Nakalamarom da Parliamentary Affairs Minister Kiren Rijiju na hai lenga na mamang na lakthoki bagi matung ina Women's Reservation Bill pass tawna ba thorang lokholakpani masida opposition party sing na maram sada bu wapum puthok tuna political gi khudong sa ba lapham tokti ate etop opposition leader sing na su lenga ki thorang sibu yaning da phungdok na rakhi AAP gi lusingba Sanjoy Singan hai khudong saba khara phangnabagi damak mamutta na political party punamaki oiba mifam kauduna khana nainadringai da taha bill pass tawna bokhona ragribasi yaningi NCP ACP gi MP Phojia khana naiki lengana lakhut kadoriba Thorang asi Rajya Sabha amasum State Legislative Council sing hana mayek sina khangan ba mathoktai Lok Sabha gi sit masing sadi yang ka hengat hanbana awang nongpok khathangba India amadi nungsup thangba India amadi apik state singda khudong sa da ba kaya maru mayok na halagani haina Congress ki mekedi ki phungdorakli Chief Minister ki Ziribam Khongchatta Lakhipur constituency da board khombi ki program yaudi Chief Minister Yumnam Khemchand ki anirak suba Khongchat oine Ziribam na satnana ba sem saba punamak loikhri ma ki Khongchat asida akai atoi thoktana ba ngarang digi hauna police IRB MR amasum Central Force ki team kaya marup National Highway kunthra ka tere ki mafam singda saitholaga thamkhri hayeng ayukta gi haugaduri ba Chief Minister ki Khongchat asigi manungda Assam Legislative Assembly election BJP mirep singi board khombada silsar da salaga Lakhipur constituency da board khombi gi program am ti yauti mafam asida Congress ki ticket maitei masama mirep oidi aduma pumakna Kasar district ki Udarbon constituency da BJP mirep ki damak Rangpur khulda amasum Halakandi district ki manung chanba Zaribon khulda BJP ki mirep vote khombadi yawgani mafam sing asida su maitei gi voter masing yamna laidibani Khongchat asigi matangna phangba pauna hai Chief Minister Y Khemchand haujima ki oina di National Highway kunthra ka tareta MLA mayam ga loinana April 3 gi ayukta gi satnana ba thorang tawri magna Jiribam hek yawbaga Langang Popi Police Outpost yengsingani Ningsing khulda leiba Jiribam District Hospital gi phibam Chief Minister na yengsingani madugi matung tarakpada Chief Minister na Lamlen khunda satkani Laingang na ayaba pidraga su April 5 da Kongba Maru Laifam Land sangani sayesi gi oina Kongba Maru Laifam Land lai khurumba sangba Imphal East ki DC na ayaba pirakhidri adubo ayaba pirakhidra su April 5 da lai khurumba karagan haina Kongba Maru semgat Loki Vice President has Rajesona Fondokre. Rajesona Makata na hai Meitei singi satnabi oina sajibu sairabu numita Kongba Maru Laifam Land laiba Ating Kok Maru Salairel Sidabigi Pizol Honglaga Matangi Numaisu Numitigi Lai Kurumba Sangatabani Adubu Sayesi oina ayaba piraktrabanina sajibu sairabu numita phi hongkidi adubu haukiba Mars kungani thwe amadi kunga mapanda Numaijing takhrabasu Lai Kurumba Sankidri Satnabi oina lairaklaba Lai Kurumbagi Masat Kairabasu Thasigi Mangata Lai Pizol Hongba Mandi Lai Kurumba Punsilaga Sanglagani Maramasina Thoramasida Lamdamasiki Miamna Laktuna Punasaru Yaminaduna Kaifadraba Lagi Thoramasi Mapung Pana Pangto Minasi Loinana District Administration ki Makedi Miamgi Ihulkangna Tabak Tobiu Hanasu Apple Torokli Kolkata Manipur Bhawan da ASO oiba amana Bhawan asiki quarter room ani kansinduna matam kuina laisinbada ngasi phawba house rent allowance loramdri Bhawan asigi LDC na su numit saniga manga Canada da koiduna lairamli Manipur Lenga ki General Administrative Department GAD gi makhada kunga taruk Rollins Road near Max Muller Kolkata da lairiba Kolkata Manipur Bhawan asi mapu panabaga pangak oidari Bhawan asi the Assistant Section Officer ASO oina thabak toriba laisang them BCom singa kauba miyoisina Bhawan asi gi mari suba floor da quarter room ani kansinduna matam sanga lerakli loinana pifam thokpa house rent allowance HRA su ngasi phaw pidana leidari
ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯣꯜꯀꯇꯥ ꯃꯅꯤꯄꯨꯔ ꯚꯋꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯖꯤꯛ ꯃꯤꯑꯣꯏ 8 ꯑꯃꯁꯨ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯀꯣꯜꯀꯇꯥ ꯚꯋꯟꯒꯤ 5ꯁꯨꯕ ꯐ꯭ꯂꯣꯔꯗ ꯂꯩꯕ ꯁ꯭ꯇꯥꯐ ꯀ꯭ꯋꯥꯔꯇꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁ꯭ꯇꯥꯐ 8 ꯑꯁꯤꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞꯇꯒꯤ HRA ꯀꯛꯄꯒꯤ ꯊꯕꯛꯇꯤ ꯑꯗꯨꯃꯛ ꯇꯧꯔꯤ ꯍꯥꯏꯔꯤ ꯑꯗꯨꯒ LBCOM hariba ASO oiriba staff asigina ngasi phawa HRA kaktana leiri hari hiram asigi matang staff taret asina Kolkata Manipur Bhawan ki DRC oina thaupuri bi sida complaint toba matam nasu DRC na kariguma thaba mata pekhatana laisel hari DRC asina LBCOM hariba ASO asibu kari maram gi tamakta special treatment piduna mi niyam gi matungina kakpham thukpa house rent allowance kaktribano haipa wahang amahang narakli loinana DRCC ata staff taret asidana karigidamakta manaba miyeng yengdabigi thabak sathribano haibigi wahang amasu songthurakli hiram asidasu Manipur lengaki GAD gi makuk thongbusingi athuba miyeng sanctionbam thui amaramda Kolkata Manipur Bhawan asida LDC oina thabak toba Indrajit Roy kauba staff asina English ngani ga kunga mari amadi English ngani ga kunga manga gi manungda numit chani ga manga suti lauraga foreign country haibadi Canada satlui hari yamna ngakli badi matau karamna government gi employee mana numit sani ga manga suti lauraga foreign country de satpa yabra loina government ayaba pibra haiba wang ama sungthurakli pausna Indrajit Roy hairi staff asi Kolkata Manipur Bhawan asida hana DRC hairi staff asi Kolkata Manipur Bhawan asida hana DRC oirami Memsa Devi kaubi amagi masanu pani hari maram aduna Kolkata Manipur Bhawan sathariba niyam lan mathabak singa si Manipur lengaki GAD gi makok thongba singna athuba matamda miyeng sangsinduna sumthokpa mathoktai Bhawan asigi karmasari amana numit chaniga manga suti lauraga foreign country satluba matamda haujuk phawbada mari leinaba authority gi maikedi gi niyam sumna satlubra haibadu thikatana tumina lasinbagum tawribasi karino haiba wangsu songthurakli hari aduga tentak na asumna miyamna thamjagi hauzik oinadi miyam pausisu matang asai lusinjaragi amasum makhataba anauba update mayam puna ngaimina sena channel sigi maikedi gi miyangi phamda makhatana thamjari makhataba anauba update mayam puna ngaimina sena channel sigi gi thamjari